Meitei ST list chalhaudrabadi chahi taraga manga kun gi matungda Manipur dagi soidana mutkigani WMC Meitei bu ST gi ngaklu makhada punsinduna constitution na ngakpi Sanbi haudrabadi chahi taraga manga kun gi matungda Manipur dagi Meitei soidana mutkigani haina World Meitei Council WMC Manipur Unit ki President Urikhenbam Kunjona nungangba phongdokpaga loinana Manipur lengana thubada Meitei bu ST list chalhannabaga mari lainana center da recommendation thabinaba pungning chingsilakli Wafam asi Pumlen Pat ki mayai laiba thokpasing iching machada Trial Memorial Trust na sinduna pangthokpa taragatarit suba state level football tournament ke quarter final match hawdopagi thoramda chief guest oina saruk yarduna phongdokhibani thoram adu saruk yakhibasingna we want STD only constitutional safeguard to save Meitei save our future only NRC boundary fencing LPS will not save Meitei send it to reports for Meitei SD immediately haiba kholau singsu lauminaki Thoramadu saruk yarduna kunjona makhatana hai Indian Constitution ki Article 342(1) ST ki Article haraga sukhangnaba Article asi furuf lising tabret hena lairiba India da chawba furuf na laiminariba apikba furuf singbu yosen khidana babara sangbidana piba khwaidagi mapangal kanba ngaklongni Manipur da lairiba Meitei chawrangna lak taraga manga rom asina khundaduna laiba Yariba Manipur tampaki lamasida Chengpat Turel Khaidokraga Fangliba area asi apunma Manipur ki chada 6.5 khaktani pikraba tampaki lamasida mapalam gi miyoi singna changsilaktuna khunda sinba yai chahi taraga manga kun gi manungda mitopna loina loisin khiduna yelhokmi Meitei gi laifam lairakloi masidagi thinghauna ba amata ngairaba pambaidi Meitei ST chanmani mangna makhata na hai NRC boundary fencing na Manipur ki geographical map pudi kaihendana thamba ngamkhiba yai adubu masigi manungda lairiba Meitei di mangal fana leiba furufama oiba ngamloi loijing loyada changni finiba oina yamna hanthaba thakta leigani miyangi mihut MLA Pradhan ayamba mitopki khutta changkhragani CM so mitopna oikhruggani haibaga loinana maram aduna Manipur lengana Delhi na kauriba Meitei ST ga mari leinaba report ani haibadi Meitei gi ethnography report amadi latest socio-economic report ase khudakta thabinaba lenga ki pungning Chingsinki India ki ahanba anti-terror policy samba loisilakle December 13 amasung 13 Delhi da NI and anti-terror conference pangthokadari Union Home Minister Amit Shah na mamang chahi 2024 ki November thada laiba asida terrorism mayoknanaba National Counter Terrorism Policy ama sem saduna puthoklagani amasung masigidamak laukhatkadaba thabaksingsu yathoklegani haina lauthokibagi matung ina hojik wafam asina chahi ama henjilakpagal loinana Home Ministry gi maikei digi laiba asigi ahanba oina anti terror policy ama athuba matamda puthoklagani haina Unilenga ki senior official amana Pao gi agency amada phongdokhre official aduna phongdorokpa wafam singi manungda Home Minister na mangjongnana lauthokibagi matung ina mahaki ministry na laiba asigi ahanba oigadariba anti terror policy adu sem sabagi thabak loisilakle hariba policy asina maru oina miyeng thamlibana digital radicalization sambal khadana leiba asigi ngamkhai paring bulana sijinaba amasung mapa leiba ki miyoi singna sel thadaduna chathahanba conversion network na chingbada mangjil thana miyeng changani hairi Unilenga ki senior officer asina wafam ase official gi thakta phongdorokpaga iroinana leiba asigi khwaidagi mapangal kanba investigation agency ama oirakliba National Investigation Agency NI na tha asigi kungataru amasung kungatareta Delhi da anti terror conference ama senduna pangthokadari hariba conference asida Home Ministry ki maikei digi sem Saba loisilaklaba laiba asigi ahanba anti-terror policy ase conference asida saruk yaba lenga ki agency singi khuta fangalaba yai hairi Home Ministry ki maikai digi ahanba oigadoriba anti-terror policy asi sam sadringe gi mangoinana haukiba kumja 2015 da matamadugi Union lenga na left wing extremism LWE mayoknana bagidamak national policy ama amasung action plan ama semkhrabani adubu chaliba chahi asigi April 22 da Jammu and Kashmir ge Pahalgam tourist site lam koibalakpa Micham kungani thoi terrorist singna nongmaina kaptuna hatkiba thakdoki matangda investigation chathakiba NIA na laiba asigi state pumnamakta lairiba anti terror unit singi mihut sing saruk yahanduna pangthokiba mifamda Pahalgam gi thawdo asigumba ama makhata na laiba asigi mafam amatada thohandanaba kari tawgadagi haibigi matangda kumna khanakibani conference aduda anti terror unit singna National Intelligence Grid Not Grid sijinaduna law enforcement agency singna lainga ki mating pangbada amasung database sing semada khudongchaba platform ama ohenaba wafamsu khangan khrabani amaramda hokiba tha kharagi mamangda NIA gi Director General Sadananda Dati amasung National Security Guard NSG gi Chief Vugu Srinivasan na state kharagi police ki DGP yauna makok thongba official kharada pikiba pautak sing da laiba asida foreign funded conversion racketing online radicalization amasung other spoofing tawbagi tabak no chingba chathare haiba wafam mangjong na khangan khrabani Uttar Pradesh ki police official amana phongdokibagi matung inasu
ꯂꯩꯕꯥꯛ ꯑꯁꯤꯒ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯂꯩꯕ ꯁꯝꯕꯜ ꯈꯥꯗ꯭ꯔꯤꯕ ꯑꯣꯄꯟ ꯕꯣꯔꯗꯔꯁꯤꯡꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯑꯣꯟꯂꯥꯏꯟ ꯔꯦꯗꯤꯀꯦꯂꯥꯏꯖꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯊꯦꯡꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯦꯄꯥꯜꯒ ꯇꯥꯏꯅꯔꯤꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯄꯟ ꯕꯣꯔꯗꯔꯁꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯑꯅꯧꯕ ꯑꯦꯟꯇꯤ ꯇꯦꯔꯔ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯎꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯥꯂꯤꯁꯇꯥꯅꯤ ꯇꯦꯔरिꯁꯠ ꯅꯦꯠꯋꯥꯔꯛ ꯑꯁꯤ ꯐꯣꯔꯦꯟ ꯄꯥꯁꯄꯣꯔꯠꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯅꯦꯄꯥꯜ ꯌꯧꯁꯤꯜꯂꯛꯂꯤ, ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯄꯥꯁꯄꯣꯔꯠꯁꯤꯡ ꯑꯗꯨ ꯅꯦꯄꯥꯜꯗ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯑꯣꯄꯟ ꯕꯣꯔꯗꯔ ꯐꯥꯎꯗꯨꯅ ꯏꯟꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯌꯨ ꯄꯤ, ꯕꯤꯍꯥꯔ ꯑꯃꯁꯨꯡ ꯅꯦꯄꯥꯜꯒ ꯇꯥꯏꯅꯕ ꯉꯝꯈꯩ ꯐꯥꯎꯗꯨꯅ ꯄꯟꯖꯥꯕ ꯌꯧꯁꯤꯜꯂꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯡ ꯊꯥꯒꯤ 10ꯗ ꯃꯤ ꯆꯤꯜꯂꯤꯕ ꯗꯦꯜꯂꯤꯒꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯁꯥ ꯁꯤꯖꯔꯒ ꯄꯣꯈꯥꯏꯍꯟꯕ ꯀꯥꯔ ꯕꯣꯝ ꯑꯃꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯄꯗ ꯆꯦꯟꯅꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯔꯦꯗꯤꯀꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯕꯛ ꯑꯁꯤꯗ ꯈꯅꯥꯗꯥꯗ ꯕꯦꯖ ꯇꯧꯕ ꯂꯥꯏꯅꯤꯡꯒꯤ ꯁꯦꯟꯇꯔ ꯑꯃꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ISIꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯔꯨꯑꯣꯏꯅ ꯆꯤꯡꯅꯕ ꯅꯍꯥ ꯑꯃꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯔꯦꯗꯤꯀꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯦꯟꯇꯤ ꯇꯦꯔꯔ ꯄꯣꯂꯤꯁꯤ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 23 ꯑꯃꯁꯨꯡ 28ꯇ NIAꯅ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯃꯤꯐꯝ ꯑꯁꯤꯗ ꯄꯨꯊꯣꯛꯂꯕꯗꯤ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯁꯛ ꯈꯪꯕ ꯉꯝꯂꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡ ꯌꯨꯝ-ꯌꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯅꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡ ꯌꯨꯝ-ꯌꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯅꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡꯕꯨ ꯌꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯠꯒꯥꯎ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯤꯟꯗꯨꯁꯤꯡꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯁꯤꯡ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯎꯅ ꯁꯥꯕ ꯑꯣꯏꯕꯅ ꯊꯣꯡꯅꯥꯎ ꯊꯨꯒꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯒꯤ ꯍꯤꯟꯗꯨ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯍꯤꯡꯕ ꯉꯝꯍꯧꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯤꯡ ꯂꯩꯔꯕꯤ AV ꯇꯥꯁꯂꯤꯝ ꯅꯁꯤꯔꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯕ ꯃꯔꯝꯅ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡꯅ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯄ꯭ꯂꯥꯅꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯂꯩꯇ ꯂꯥꯏꯔꯕ ꯍꯤꯟꯗꯨꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯂꯩꯐꯝ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡꯅ ꯖꯔꯅꯦꯂꯤꯁꯠ ꯅꯥꯁꯗꯤꯟ ꯃꯨꯅꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈ꯭ꯔꯦ꯫ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯒꯤ ꯂꯩꯕꯥꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯥꯠꯅ-ꯁꯨꯅꯕꯒꯤ ꯊꯕꯛ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯖꯔꯅꯦꯂꯤꯁꯠ ꯅꯥꯁꯗꯤꯟ ꯃꯨꯅꯤꯕꯨꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯗ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯀꯤ ꯂꯨꯆꯤꯡꯕ ꯁꯔꯤꯐ ꯑꯣꯁꯃꯥꯟ ꯍꯥꯗꯤ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯔꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯄ꯭ꯔꯣꯊꯣꯝ ꯑꯥꯂꯣ ꯑꯃꯗꯤ ꯗ ꯗꯦꯏꯂꯤ ꯁ꯭ꯇꯥꯔꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯒ꯭ꯂꯣꯕꯦꯜ ꯇꯤꯚꯤꯗ ꯑꯦꯡꯀꯔ ꯑꯣꯏꯕꯤ ꯅꯥꯁꯗꯤꯟ ꯃꯨꯅꯤꯕꯨꯁꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯗ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯇ ꯊꯥꯗꯕ ꯂꯨꯄꯥ ꯂꯥꯈ 1ꯒꯤ ꯇꯣꯂꯣꯞ ꯐꯪꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯖꯤꯅꯤꯌꯔ ꯀꯌꯥ ꯊꯕꯛ ꯊꯥꯗꯣꯛꯅꯗꯨꯅ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯗ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯊꯥꯗ ꯂꯨꯄꯥ ꯂꯥꯈ 1 ꯇꯣꯂꯣꯞ ꯐꯪꯕꯗꯒꯤ ꯏꯟꯖꯤꯅꯤꯌꯔꯒꯤ ꯊꯕꯛ ꯊꯥꯗꯣꯛꯅꯗꯨꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ 3 ꯍꯦꯟꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯁꯤꯌꯥꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯇꯨꯅ ꯊꯕꯛ ꯇꯧꯕꯤꯔꯅꯕ ꯑꯣꯐꯔ ꯆꯥꯎꯅ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯁꯤꯌꯥꯗ ꯂꯦꯕꯔ ꯔꯤꯁꯣꯔꯁꯀꯤ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥ 72,000 ꯔꯣꯝ ꯔꯁꯤꯌꯥꯅ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯝꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯌꯥꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯌꯨꯀ꯭ꯔꯦꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯍꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯁꯤꯗꯨꯅꯗꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥꯗ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯁꯤꯟꯃꯤ
2,35,000 rom puraknaba Vladimir Putingi leingakna thorang paikhatpa loikre hairi. Asaba marubhumigi leibak ama oiriba Saudi Arabiada un tarakpadagi ngaknakre. Asaba marubhumigi leibak ama oiriba Saudi Arabiada paksana un tarakpadagi pumnamak kham thengna angakpa poknakre hairi. Report asigi matungina Saudi Arabiada handak un tarakhibagi thodok asi chahi 30 gi matungda thoklakhibani. Thawong asi aingasagi khalda chauna kaitharakpa asina maram oiraga thoklakhibani haina akhang ahiksingna phongdoragli. National Center for Meteorology na phongdorakpagi matungina Saudi Arabia gi weather asi hauzik 0 da laikre hairi. Battleship singdagi saruk chama hena mapangal leiba khulai tramna saragani. Malemda leiriba battleship singdagi saruk chama hena mapangal leiba anauba battleship ama America na saragani haina President Donald Trump na lauthorakre hairi. Report asigi matungina malemgi khwaidagi mapangal leiba battleship ama oigadoriba nauna sagadoriba battleship asigi maming Trump class haina mingthon gani. Battleship asida advanced technology sing yaugani. Mapung oina artificial intelligence amadi directed energy laser gi technology sing yaugani. Americana 1994 gi matungda hauzik fawba battleship amata saduna puthoktre maram aduna malemgi oina khwaidagi matik mayai leiba battleship asi chahi kharagi matungda America da leiragani haina Donald Trump na phongdorakhibani hairi. China na Arunachal da landarakpa yai. China na lakadoriba chahi 2030 fawgi manungda India gi state ama oriba Arunachal Pradesh da landarakpa yai haina America gi Defense Ministry Pentagon gi maikaidagi phongdorakli. Report asigi matungina China na Taiwan amadi India da landadringai mamangda space war amadi cyber war hana chatharakani. China na madugidamak haujiktagi hauna thorang paikhatpa hokre hairi. Burj Khalifa dagi hena wangba building Saudi Arabia da saba hokre. Dubai da leiriba malemgi khwaidagi wangba building ama oriba Burj Khalifa dagi hena wangba Jeddah Tower haina mingthonba building ama saba hokre haina phongdorakli. Saudi Arabia gi Jeddah Economic City da saba hokraba Jeddah Tower asi meter 1000 rom wangani. Haujik building asigi mathon Marifu rom saba loisilakre. Gulf News ki report ki matungina Jeddah Tower lakliba chahi 2028 fawgi manungda mapung fana loisinba ngamlagani. Jeddah Tower malemgi khwaidagi wangba building ama oriba Burj Khalifa dagi meter 130 hena wangba hengani. Burj Khalifa gi wangba si meter 828 ni. Jeddah Tower da punda mathon 160 hena leigani. Saba hekloibaga Burj Khalifa gi record thugairagani hairi. Indo-Bangladesh ngamkhai paringda Bangladeshi tarit fare. Assam gi Sribhumi district ki manung chana laiba Indo-Bangladesh ngamkhai paringda security force na Bangladeshi national tarit fakibaga loinana thawong asina ngamkhai paring asida surveillance ki thabak thoram sing hena paikhatpa mathau taribra haibagi wahang thorakhankhre. Thawdo village defense party BDP member sing ngamkhai paringda patrolling chalingai da thengnarakhiba Myoy group amabu wahang paun tawda makoi Bangladeshi national singni haiba khangbangamlakibani havri. Bangladeshi national sing adu Deutani haina khangna bangam khai paringi mafam phawduna laklaga India rom da changsilakibani farba miyoi sing adu BSF amadi local police ta sinaduna makha taba action lokhanaba thorang lokhatkhre. Thajaba yaba pauna phongdoropagi machung inading Faba ngamkhiba Bangladeshi national turret adu tha sigi taraga mapanda India dagi tanthokhiba Bangladeshi singni hairi. ISRO gi rocket na 6.5 lumba US ki satellite orbit ta thagatkre. Indian Space Research Organization ISRO gi LBM-3 rocket na 6.5 lumba US ki Bluebird Block 2 satellite orbit ta maipakna thagatkre. US ki satellite adu ISRO gi rocket aduna leimai dagi kilometer 520 wangba orbit ta maipakna thagatpa ngamkhibani. ISRO gi maipakpa asida Prime Minister Narendra Modi na nungaiba phongdokladuna hai LBM-3 rocket na orbit ta maipakna thagatpa ngamkhiba US ki satellite asi India dagi maipakna orbit ta thagalakpa ngamba khwaidagi lumba satellite ni maipakpa asina India gi Gaganyana chingba tunglamchat ki mission sing hena mapangal kangkhat halagani. Masida natuna malem gi satellite ke oiba commercial launch market ta India gi ISRO na telaba matam khara da lawba ngamlakliba. Thawdang asina India gi chawkat khongjel asi hena mayek sengna miyam da khangale hai. India gi market ta anauba airline ahum changlaklagani. India gi domestic aviation market ta anauba airline ahum khonglei thuna changlaktuna passenger sing gi service tawragani hairi hariba anauba airline ahum asigi manungda Al Hind Air amadi Flight Express T Center lengak tagi chayol asida no objection certificate NOC fangkhre aduga ahum suba Sangha Air su mamangda clearance pangkiba laikre. India da Indigo gi management crisis na chawna charangna bathawan khraba matung lengak na India gi domestic aviation sector da Indigo na monopoly tawribasi fatte haina phongdokhibaga loinana anauba airline sing market ta changhanningbagi apamba phongdokhraba matungda lakholakliba khongthang asina aviation market ta athoi ahen changdamnaba hengathangadawri hari.
Civil Aviation Minister Ram Mohan Naiduna phongdokhibada Indian Aviation da atopa airline kaya changhanaba ministry na thabak paikhalaklibasi apikpa carrier sing oiriba airline sing bu hena chawkhudhanba ngamnabagi amasung connectivity fagadhanabagi pandamdani haiki. Blogger ama China da pung 15 detain tawduna thamlure. India ki YouTuber amadi blogger amana China da chatpada Arunachal Pradesh asi India ki saruk amani haina phongdoklubadagi mahakpu pung 15 hena detain tawduna thamlure hari thawdo adu Guangzhou Airport athokibani airport aduda yoruba matung immigration procedure da official amana blogger adugi passport ta stamp namdringai da senior official ama kauduna mahakpu detention area da pusinduna thamki kari damak detention area da thamlibano khanduna leiringai da officer ani changlaktuna mahaki bag amasung masada thihumbagi thabak chatharaba matung video camera sing fazil hobadagi mahak pu detain tawkhibase video amada mahakna Arunachal Pradesh asi India ki sarukni haina phongdokluba aduna oigani haibase khanglakpani hairi. Russia na Ukraine da drone 450 amadi missile 36 sijinaduna landakhre. Russia na Ukraine da drone 450 amadi missile 36 sijinaduna yamna akanba mawngda sathina landakhre. Chahi ahum hena soknaduna lakliba Ukraine amadi Russia ki lan haujik so adumak lepa leitre lan asi loisinaba kaya rakhana America ki President Donald Trump ki miyeng makhada honarabaso haujik fawbagi oina di mai pakpa ngamdana leiribani. Russia na drone 450 amadi missile 36 sijinaduna Ukraine ki maroiba mafam 12 romda landakhiba da amangata kaya thokhibaga loinana electric ki powerhouse kaya supak sana mangta khibana maram oiraga Ukraine gi miyoi cha kaya hauji amamba marakta lairi lana si loisinaba Trump na puthorekhiba wafam sing adu Russia gi maikai da leiba maram na lana si loisinba ngamdana lakhibani Ukraine gi lan loisinba pamlabasu Vladimir Putin na lan loisinba gi wafam da thawai yausilaktabana lan loisinba ngamdabani haina Zelensky na phongdorakli. Next Generation Akash Missile System Thourangkhre Indian Armed Forces da achauba inot amada Next Generation Akash Missile Akash NG gi maroiba changyeng sing mapung fana loisinkhre missile adugi user evaluation trials UET pangthokpagi video ama Defense Ministry na laiba pokpo numita thagalakre Akash NG asi India gi air defense capability da achauba inot ama oiragani haina ministry aduna haiki Defense Research and Development Organization DRDO na UET adu pangthokki laiba pokpagi athengbada phongkiba statement amada Defense Ministry na missile sing aduna air boundary low altitude amasung long range high altitude ki fibam sing yauna tongan ba range sing amasung altitude sing da aerial target sing mai pangna intercept tawkhre hari masida indigenous radio frequency RAS seeker ama dual plus solid rocket motor ama amasung lebak sida mapung oina sajaba radar sing amasung C2 system pali multi function radar MFR command and control unit missile launch vehicle MFB na chingba yauna system amasung subsystem pumnamak Indian industries ki matenga loinana DRDO gi tongan ba laboratory singda design tawbani Akash NG gi changyeng sing mai pakna mapung fakhibadugi matangda Defense Minister Rajnath Singhana Leiba pokpa numita DRDO Indian Air Force amasung mari leinaba industries sing buthagat missile system asina Air Force ki air defense capabilities hena kankadhalagani haina mangna haiki DRDO nasu changsing loisinbaga aduna Akash NG bulebak sigi armed force sing da hapchinnabagi lambi fatli hairaduna missile system adugi mai pakwa flight stage sing aduga mari leinaba team pumnamakta nungaiba phongdokhre ISRO na Sri Harikota gi Bluebird block ani mai pakna thagatkre India gi hengalakliba commercial space launch capability sing da atopa panduf ama oina ngasi yumsagi sanumita Indian Space Research Organization ISRO na United States ki Bluebird block 2 communication satellite adu Madugi laifam low earth orbit ta thamduna LBM-3 M6 rocket adu mai pakna thagatkre LBM-3 M6 mission aduna Bluebird block 2 satellite adugi madugi pamliba orbit ta mai pangna thamkhre haina ISRO na expose amada haiki LBM-3 na heavy lift performance utuna Gaganyaan gumba tungi mission singidamak yumfam adu ekoina kankhat handuna amasung commercial launch pakthok chawtho handuna global partnership sing Cecil Halley masigi hengatlaba capability amasung isa iromdom khangna lepchabada piriba inot ase lakadoriba mirol singidama afaba khongthang oiragani haina Prime Minister Narendra Modi na phongdoladuna ISRO gi scientist sing amasung engineer singda nungaiba phongdokhre thagatkriba Bluebird block 2 satellite adu US ta leiba AST space mobile na develop tawbani standard mobile smartphone singda hakthengna na space based cellular broadband connectivity pinaba design tawba Bluebird block 2 spacecraft asi AST space mobile gi next generation satellite constellation gi sarukni masi low earth orbit ta thambada khwaidagi chawa communication
ꯁꯦꯇꯦꯂꯥꯏꯠ ꯑꯗꯨꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯂꯩꯃꯥꯏꯗꯒꯤ LBM-6 ꯚꯦꯍꯤꯀꯜꯅ ꯊꯥꯒꯠꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯄꯦꯂꯣꯠ ꯑꯗꯨꯁꯨꯅꯤ꯫